ꯐꯤ ꯆꯦꯟꯕꯗ ꯐꯤ ꯁꯣꯏꯅ ꯀꯛꯄ ꯑꯃ ꯃꯈꯥ ꯊꯥꯗꯅ ꯊꯝꯕꯗꯨ ꯃꯌꯥꯝꯅ ꯈꯪꯗꯅ ꯊꯨꯞꯄꯗ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯁꯟꯈꯔꯦ ꯑꯣꯏꯅꯔꯦꯀꯣ ꯑꯁꯤꯅꯅꯦ 2:30 ꯍꯥꯏꯕꯗꯣ ꯍꯥꯏ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯂꯥꯛꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯆꯤꯆꯦꯒ ꯂꯂꯥ ꯆꯠꯂꯨꯒꯦ ꯑꯩꯈꯣꯏ ꯆꯦ ꯐꯣꯟꯁꯨ ꯇꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯆꯦꯅ ꯉꯁꯤ ꯂꯂꯥ ꯆꯠꯂꯨꯁꯤ ꯍꯥꯏꯖꯜꯂꯦꯕꯀꯣ ꯑꯩ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯃꯥꯅ ꯅꯍꯥꯟꯗꯩ ꯍꯥꯏꯒꯠꯂꯛꯏꯅꯤ ꯆꯟꯕꯤ ꯕꯁꯣꯔ ꯂꯣꯏꯔꯛꯄꯗꯒꯤ ꯑꯗꯣ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯗꯣ ꯃꯌꯥꯝ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯃꯌꯥꯝ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯗꯤꯀꯣ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯐꯤ ꯃꯇꯦꯛ ꯐꯤꯔꯣꯏꯒꯤ ꯂꯩꯔꯛꯄꯗꯣ ꯐꯤꯔꯣꯏꯒꯤ ꯐꯤ ꯃꯇꯦꯛ ꯂꯩꯔꯛꯄꯗ ꯑꯩꯈꯣꯏ ꯂꯦꯝꯃꯒ ꯍꯟꯗꯣꯛꯀꯅꯤ ꯍꯥꯏꯅ ꯀꯛꯇ꯭ꯔꯒꯗꯤ ꯍꯟꯒꯅꯤ ꯍꯟꯕ ꯌꯥꯏꯅ ꯍꯥꯏꯕꯗꯣ ꯀꯛꯇꯕ ꯂꯦꯝꯃ ꯃꯌꯥꯝ ꯂꯩꯍꯧꯋꯦꯕ ꯑꯗꯨ ꯍꯟꯗꯣꯛꯄꯒꯤꯅꯦꯕ ꯑꯗꯣ ꯃꯥ ꯀꯩꯅꯣꯝꯁꯨ ꯂꯩꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯤꯔꯣꯏꯒꯤ ꯅꯨꯡꯗꯥꯡꯗꯒꯤ ꯃꯥ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯈꯠꯂꯛꯏꯁꯦ ꯐꯤꯔꯣꯏ ꯅꯣꯡꯉꯥꯜꯂꯒ ꯕꯁꯣꯔ ꯅꯣꯡꯉꯥꯜꯂꯛꯄꯗꯁꯨ ꯃꯥꯁꯦ ꯂꯥꯛꯑꯝꯃꯦꯕ ꯑꯗꯣ ꯃꯥ ꯚꯤꯗꯤꯑꯣ ꯑꯝꯇꯪ ꯁꯦꯝ ꯚꯤꯗꯤꯑꯣ ꯑꯝꯇꯪꯁꯨ ꯑꯩꯅ ꯉꯥꯏꯈꯣꯍꯦ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯍꯥꯏꯕꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛ ꯁꯦꯝꯖꯥꯄꯣꯟꯇꯦ ꯑꯩꯗꯨ ꯅꯨꯃꯤꯠ ꯂꯂꯥ ꯆꯠꯄ ꯅꯪ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒ ꯁꯨꯝ ꯁꯦꯝꯃꯁꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯀꯔꯤ ꯃꯇꯥꯡꯒꯤ ꯚꯤꯗꯤꯑꯣ ꯃꯥꯅ ꯁꯦꯝꯃꯣ ꯍꯥꯏꯕꯅꯣꯗꯣ ꯑꯩ ꯃꯉꯣꯟꯗ ꯁꯨꯝ ꯍꯣꯔꯦꯟ ꯍꯥꯏꯍꯜꯂꯒꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯄꯨꯜꯂꯒ ꯌꯧꯔꯒ ꯍꯣꯔꯦꯟ ꯃꯥꯅ ꯍꯥꯏꯕꯗꯨꯒ ꯁꯨꯝ ꯇꯥꯃꯤꯟꯅꯔꯁꯤꯀꯣ ꯍꯣꯔꯦꯟ ꯍꯥꯏꯍꯜꯂꯛꯑꯒꯦ ꯃꯥ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯂꯒꯦ ꯁꯤꯒ ꯇꯣꯡꯉꯔꯁꯤ ꯉꯁꯤ ꯅꯨꯡꯁꯥ ꯍꯧꯖꯤꯛꯇ ꯈꯔ ꯊꯣꯔꯛꯏꯁꯤꯅꯤꯕꯣ ꯍꯛꯆꯥꯡ ꯈꯔ ꯇꯦꯛꯈꯠꯂꯤꯉꯣ ꯗꯨꯔꯕ ꯑꯩꯈꯣꯏ ꯅꯍꯥꯟꯒꯤ ꯐꯤꯗꯣ ꯀꯩꯅꯣ ꯇꯧꯕ ꯆꯠꯂꯤꯅꯤꯁꯦ ꯑꯩꯈꯣꯏ ꯆꯦꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯑꯃꯨꯛ ꯀꯦꯅꯤꯡꯗꯦ ꯍꯥꯏ ꯃꯥꯁꯨ ꯁꯨꯃꯥꯏꯅ ꯇꯧ ꯂꯥꯛꯑꯦ ꯑꯁꯤꯁꯦ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤꯕꯣ ꯑꯗꯨꯃꯥꯏꯅ ꯐꯕ ꯋꯥꯠꯂꯤꯗꯨ ꯈꯔ ꯋꯥꯠꯇ꯭ꯔꯥ ꯐꯕ ꯃꯆꯨꯁꯦ ꯈꯔ ꯐꯕ ꯋꯥꯠꯂꯤꯕꯣ ꯂꯝꯕꯤ ꯆꯠꯄꯗ ꯆꯥꯔ ꯆꯠꯇꯣꯏꯅꯦ ꯋꯥꯔꯤ ꯉꯥꯡꯉ ꯅꯍꯥꯟꯒꯤ ꯃꯤꯁꯤꯡꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗꯦ ꯗꯔꯖꯟ 10 ꯈꯛ ꯑꯣꯏꯔꯦ ꯑꯗꯩ ꯗꯔꯖꯟ 10 ꯈꯛ ꯑꯣꯟꯅ ꯇꯩꯅꯔꯤꯉꯩ ꯗꯔꯖꯟ 10 ꯈꯛ ꯂꯦꯝꯃꯛꯑꯦ ꯑꯁꯤ ꯍꯟꯗꯣꯛꯄ ꯂꯥꯛꯏꯅꯤꯁꯦ ꯅꯥꯎꯁꯦ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯃꯣꯏꯁꯨ ꯀꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯔꯦ ꯉꯁꯥꯏ ꯀꯥꯁꯃꯤꯔ ꯕꯣꯔꯗꯣ ꯑꯩꯈꯣꯏ ꯆꯦ ꯆꯥꯅ ꯂꯥꯛꯏ ꯍꯥꯎꯇꯦ ꯍꯥꯏ ꯄꯨꯔꯥꯅꯦ ꯅꯨꯡꯉꯥꯏꯅꯦꯕ ꯁꯤꯁꯦ ꯃꯣꯟ ꯃꯣꯟꯁꯨ ꯂꯥꯎ ꯐꯤꯁꯦ ꯐꯩꯌꯦꯕ ꯂꯨꯝ ꯂꯥꯎꯔꯒ ꯃꯌꯥꯝꯁꯤ ꯔꯖꯥꯏ ꯀꯣꯕꯔꯅꯤꯁꯦ ꯕ꯭ꯂꯦꯡꯀꯦꯠꯀꯤꯗꯤ ꯆꯜꯂꯣꯏ ꯕ꯭ꯂꯦꯡꯀꯦꯠꯀꯤꯁꯨ ꯂꯩꯌꯦꯕ ꯃꯆꯨ ꯐꯖꯕꯗ ꯃꯌꯥꯝ ꯂꯩ ꯂꯧꯔꯔꯣꯏꯗ ꯍꯧꯖꯤꯛꯄꯨꯗꯤ ꯏꯁꯤꯡ ꯆꯤꯡꯊꯣꯛꯑꯒ ꯃꯌꯥꯝ ꯃꯣꯝꯄꯥꯛꯐꯤꯗꯛꯁꯨ ꯐꯖꯕ ꯃꯌꯥꯝ ꯂꯩꯔꯦ ꯎꯔꯗꯤ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯤ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯀꯩꯅꯣ ꯑꯣꯏ ꯃꯥꯜꯂꯦ ꯃꯣꯟ ꯀꯣꯕꯔ ꯌꯥꯎꯗꯕꯤꯗꯣ ꯃꯣꯟ ꯀꯣꯕꯔ ꯌꯥꯎꯗꯕꯤ ꯁꯤꯡꯒꯜ ꯃꯆꯥꯗꯣ ꯁꯤ ꯗꯨꯀꯥꯟꯁꯦ ꯄꯣꯠ ꯐꯪꯗꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯁꯤꯒ ꯑꯁꯤ ꯀꯩꯅꯣꯒꯤꯗꯤ ꯃꯣꯟ ꯀꯣꯕꯔ ꯌꯥꯎꯗꯕ ꯁꯤꯡꯒꯜ ꯕꯦꯗꯀꯤꯗꯤ ꯅꯨꯡꯉꯥꯏꯕꯅꯤ ꯃꯣꯏ ꯁꯨꯝꯕꯁꯦ ꯃꯤ ꯋꯥꯠꯇꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯕꯖꯥꯔ ꯅꯨꯃꯤꯠꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯕꯖꯥꯔꯒꯤ ꯃꯤ ꯃꯌꯥꯝ ꯇꯤꯟꯕ ꯍꯧꯔꯅꯤ ꯉꯁꯤ ꯊꯥꯡꯖꯅꯦꯕ 1,400 ꯑꯩꯈꯣꯏ ꯍꯜꯂꯒꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯦ ꯄꯩꯁꯥ ꯍꯥꯞꯆꯜꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯥꯏꯅꯤꯅꯦ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯅꯥ ꯑꯃꯇꯪ ꯌꯦꯡꯉꯨꯅꯤ ꯑꯅꯥꯗꯣ ꯌꯦꯡꯉꯒ ꯑꯗꯒꯤ ꯑꯅꯥ ꯇꯦꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯐꯤ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯗꯨꯒꯤ ꯑꯅꯥ ꯑꯃꯈꯛ ꯌꯦꯡꯒꯦ ꯑꯗꯒꯤ ꯁꯨꯝ ꯏꯕꯥꯅꯤ ꯍꯜꯂꯅꯤ ꯑꯩꯅꯗꯩ ꯃꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯍꯜꯂꯛꯀꯦ ꯍꯣꯔꯦꯟ ꯈꯔ ꯆꯠꯂꯒ ꯃꯥ ꯑꯩ ꯁꯨꯝ ꯍꯥꯏꯌꯨꯒꯁꯨ ꯍꯥꯏꯔꯤ ꯑꯗꯣ ꯍꯣꯔꯦꯟ ꯌꯧꯔꯒ ꯍꯥꯏꯒꯦ ꯃꯤ ꯂꯥꯡꯗꯕꯗ ꯁꯥꯏ ꯃꯤ ꯂꯥꯡꯉꯦꯕ ꯑꯝꯇ ꯁꯪꯒꯥꯏꯔꯣ ꯌꯦꯡꯒꯦ ꯃꯆꯨ ꯃꯥꯟꯅꯕ꯭ꯔꯥ ꯌꯥꯒꯗ꯭ꯔꯅꯦ ꯐꯤꯅꯦ ꯈꯪꯗꯦ ꯑꯊꯣꯏꯕꯅ ꯃꯌꯥꯡ ꯀꯪꯉꯤꯕ ꯁꯣꯝꯗ ꯁꯤ ꯆꯥꯎꯏ ꯑꯊꯣꯏꯕꯗ ꯑꯊꯣꯏꯕꯗ ꯆꯥꯒꯗ꯭ꯔꯥ ꯆꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦꯗ ꯁꯤꯁꯦ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯣꯏꯔꯦꯗꯅ ꯐꯨꯔꯤꯠ ꯈꯔ ꯑꯆꯧꯕ ꯈꯔ ꯆꯥꯎꯔꯞꯇꯧꯅ ꯂꯤꯠꯄꯗꯣ ꯃꯌꯥꯝꯅꯤꯌꯦ ꯁꯤꯒ ꯂꯩꯔꯤꯁꯤꯗꯤ
ꯁꯤ ꯇꯨꯝꯕꯗꯒꯗꯤ ꯂꯤꯠꯄ ꯅꯨꯡꯉꯥꯏꯕꯅꯤꯕꯣ ꯁꯤꯒꯨꯝꯕꯁꯦ ꯍꯣꯏ ꯕꯒ ꯖꯦꯔꯤꯒꯅꯤ ꯄꯥꯎꯂꯦꯟ ꯑꯃꯨꯛ ꯁꯥꯎꯔꯣꯏꯗ꯭ꯔꯥ ꯁꯤꯗꯤ ꯍꯔꯤ ꯃꯟꯗꯤꯔꯁꯦ ꯂꯩꯔꯦ ꯍꯔꯤ ꯃꯟꯗꯤꯔ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯣꯏꯗꯤ ꯁ꯭ꯋꯥꯏ ꯃꯔꯛꯁꯦ ꯑꯣꯏꯗꯣꯏꯅꯤ ꯕꯤꯅꯣꯗ ꯗꯨꯀꯥꯟ ꯍꯥꯏꯁꯦ ꯒꯨꯆꯤꯃꯥꯜ ꯑꯗꯩ ꯐꯔꯅꯤꯆꯔꯁꯨ ꯂꯩꯕ ꯒꯨꯗꯥꯝ ꯑꯣꯏꯅ ꯂꯩ ꯌꯥꯏ ꯑꯁꯤ ꯌꯥꯝ ꯑꯩꯈꯣꯏꯗꯣ ꯉꯁꯥꯏꯗꯣ ꯁꯣꯏꯕ ꯑꯣꯏꯔꯝꯃꯦ ꯁꯤꯒ ꯑꯣꯏꯔꯝꯃꯦ ꯁꯤꯒ ꯑꯣꯏ ꯆꯪꯉꯦ ꯌꯥꯝ ꯌꯦꯡꯅꯤ ꯀꯤꯖꯗ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯗꯨꯀꯥꯟꯗꯣ ꯁꯤꯒꯩ ꯆꯪꯉꯦꯗꯅ ꯑꯁꯤ ꯃꯅꯨꯡꯗ ꯈꯪꯕꯨ ꯈꯪꯗꯦꯅꯦ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗꯒ ꯂꯩꯕꯁꯦ ꯊꯥꯖꯗꯕꯗꯣ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤꯕ ꯌꯦꯡꯅꯤ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯂꯧꯁꯜꯂꯛꯑꯕꯅꯤ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯁꯤ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯆꯪꯖꯗ꯭ꯔꯤꯑꯕ ꯌꯦꯡꯅꯤ ꯃꯅꯨꯡꯗ ꯆꯥꯎ ꯃꯅꯨꯡꯗ ꯆꯥꯎꯅ ꯂꯩꯔꯝꯃꯤꯁꯦ ꯌꯦꯡꯅꯤ ꯁꯤ ꯇꯔꯥꯎꯄꯨꯁꯤꯅꯦ ꯑꯩꯅ ꯑꯃ ꯄꯥꯝꯃꯤꯁꯦ ꯁꯤ ꯐꯖꯕ꯭ꯔꯥ ꯃꯥꯗꯤ ꯁꯤ ꯈꯔ ꯇꯥꯔꯛꯀꯅꯤ ꯑꯃꯁꯤꯅ ꯇꯥꯔꯣꯏ ꯀꯔꯝꯕ ꯐꯒꯦ मैम त्राउंपुसे हंगो 3,500 मखाई है आप जैसे बोलोगे फिटिंग बोलोगे तो फिटिंग दे देंगे अनफिटिंग बोलोगे तो अनफिटिंग दे देंगे ओजे नंग नाम ओसी लौबदो क्या तारे त्राउंपु नंग मतम ओदरी चंगा हेले जो अना से लेरेने तो अमुगंगा इतिल मचुंग लेकर न फगे मैम मनुंग द मैम लेरमी त्राउंपु बसे मो मचु मचुदा मथंग दे खंगनी सुमाने का लई है जे सुमाने का लई रमी मनु सी मोजे आगे होजी नंग दो खितंग दि पिंटक तौरगा को सीना पोत थंबे सु नुंगाइ दे सीना लुपा 2,200 गा चामजांखै सीना 2,200 गा चामजांखै सीना 2,200 मखाई सीना 3,000 गा चहुंगा जांखै मैम अखोई सिगा जानारे असि त्रांगपुसे नसाई 2 मखाई हाइबदो अमा मखाई द ओइनारे को असीनाने 2 मखाई हाइबदो कनोदा जारे 2 दा जारे इतना पुन 3 मखाई द ओइरे आई जाम तांग्रा मारे हैंदी खली को नहान ममांग लो खलैहिबदुगा हाइबगदि मैम अखोई असिगा गाड़ी फंगे मसाने मैतै गाय कारसि बाइनी असिगा थांगलानी अखोइन कारसिला रुचे पुलाव को चारोसि चारो जो खो कारगे को माइजे कई कई नो जाओरी लईगा हाँ अदु माली कोरो कोरो कोय बदु लोय कोरो कोरो कोय जेंगदु रोबा अखोय दारी दम कना होबदु मसी जामनदी मसी ने जामनदी सादबनी सी डिजाइन की फजबगी सिमोइने सिसेने हिदा हापेबा हिदा हापदि हिंगनबगी मैम युमदा हले लौसिंगे फजद्रासे खाइबोकसु खाउबा लोइसले पाउलेन से मता जाना थोरैनिको ओकपगी ओ मन पान थारैरो ओ पाउलेन से थारैनि आए कोई चेना थांगे से हलकपगी आइना वीडियो नंबर हाइदो आइगी आई कई तौबा कई लैबा नोंमगी आइगी मथौ ताबा युमगी मथौ ताबा लैजबा खोचबा अदुनी दना नंग साइ नंग हाने योंदा हाइगे हाइदो कई हाइनो हाइरो खर नक्सला हारो नतदे मी तारो माना फोन से तरोकेशन नोंगालगा सुलाइबा अइना कन्ना नंग लाइदुदि नोंगालगा अदु मा योंदा होगलु वीडियो सेमो अइना लला चपा नुमते सेमजे सुमाय ता सेम ग्या मेन तारो याना ना हाइनिंग कई ना हाइदोसे आई नंगसु नुंगाइद्रे जाक चा जादे की जेनबदा फी सोइना कक्पा मखा थादन थम्बदु मयामना खंगना थुपदा मैम जाऊसनगरे जेनबदा जाऊरबा आइना दुगी नुंगाइदबा कनागुंबी मदा ओइरसु खंगना तौबनी अगोय चेना खंजरिसे अनकपा ओइरगदिको आइदि नुंगाइदि पोतो पिकना तौबा हाइना फजने चाउ तौथोखरे अदुम खतंग नुंगाइद्रिबा अदुइ पोतो अनकपा का ओइरगदि अखोइगी आई जुम चलगा ओइखरे अदुबुदि हाइरारो मीदुनसु को कोइना खंगबदो तारगदि इसाना खक्चबा फिनाबा इना तोंगाना थंबदो होइना थुपदने थादना थमामिदो अखंबा अनकपा ओइरगदि अखोइना अमु केनो तौना पिनिंगिबा खंबा माना नुंगाइदिबा मा तुम जादे आइसिना फोन तबोगदि असि दा हाइना तो हे तो ओइखरे मीसि सोइना तोइनि आइना खलंगनि आइना हाइबनेबा खन्नोदि कइनुनि सेखाबि सुपिनि आइना खन्नोदि
ꯑꯗꯨꯅꯤ ꯑꯗꯣ ꯑꯣꯏꯈ꯭ꯔꯦ ꯃꯔꯥꯏꯕꯛꯇ ꯇꯝꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯟꯕ ꯃꯥꯗꯤ ꯅꯨꯡꯉꯥꯏꯇꯦ ꯇꯨꯝꯕ ꯌꯥꯗꯦ ꯈꯪꯗꯅ ꯃꯌꯥꯝꯅ ꯖꯤꯟꯕꯤꯕꯗ ꯇꯨꯞꯄꯤꯕꯗ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅꯦꯕ ꯑꯗꯨ ꯑꯣꯏꯔꯝꯃꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅꯤ ꯑꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯅꯗꯤ ꯑꯗꯨꯝ ꯃꯥ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜꯗꯤ ꯑꯗꯨꯒꯤ ꯆꯤꯟꯗꯥꯗ ꯊꯤꯕꯅ ꯅꯣꯡꯉꯥꯜꯂ ꯐꯪꯗ꯭ꯔꯦꯕ ꯐꯤꯁꯦ ꯍꯁ ꯑꯩ ꯇꯧꯔꯤꯁꯦ ꯐꯤꯁꯦ ꯖꯦꯟꯕ ꯌꯥꯎꯈ꯭ꯔꯦꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯈꯪꯕꯗꯗꯤ ꯑꯗꯨꯝ ꯍꯪꯉꯤ ꯌꯥꯎꯗ꯭ꯔꯦ ꯂꯥꯁ ꯇꯥꯏꯝꯗ ꯖꯦꯟꯕꯗꯅꯦꯕ ꯑꯗꯣ ꯅꯨꯄꯥ ꯀꯥꯡꯕꯨꯗꯩ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯤ ꯈꯜꯂꯤꯕ ꯃꯥꯅꯗꯤ ꯑꯗꯣ ꯃꯤꯗꯨꯅꯗꯤ ꯃꯊ꯭ꯋꯥꯏꯗꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗ ꯎꯔꯒ ꯑꯩꯈꯣꯏ ꯑꯈꯪꯕ ꯊꯦꯡꯅꯕ ꯃꯤꯅ ꯑꯣꯏꯔꯒꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯂꯥꯟꯅ ꯈꯜꯂꯅꯣꯕ ꯃꯥꯅ ꯍꯥꯏꯗꯤ ꯈꯪ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨ ꯌꯥꯝ ꯍꯥꯏꯔꯒꯦ ꯑꯩꯁꯨ ꯊꯦꯡꯉꯦ ꯈꯜꯂꯔꯣꯏ ꯈꯪꯗꯅ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯅꯤ ꯍꯣꯏ ꯅꯨꯡꯉꯥꯏꯗ ꯊꯃꯣꯏꯗꯣ ꯅꯨꯡꯉꯥꯏꯍꯧꯗꯗꯅ ꯑꯗꯨꯝ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯣꯛꯑꯝꯃꯤ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯈꯪꯕ ꯃꯤꯅ ꯁꯨꯝ ꯃꯥ ꯍꯥꯏꯕ ꯍꯅꯨꯕꯤꯁꯤꯡꯅꯗꯤ ꯐꯪꯉꯝꯃꯗꯤ ꯈꯪꯉꯣꯏ ꯍꯥꯏ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯣꯏꯗꯕꯅꯤꯅ ꯑꯩꯅ ꯃꯛ ꯌꯦꯡꯒꯦꯔꯥ ꯅꯪ ꯊꯣꯛꯄ ꯍꯥꯏꯔꯣ ꯑꯗꯨꯝ ꯈꯪꯖꯔꯅꯤ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯍꯜꯂꯒꯦ ꯊꯦꯡꯉꯦ ꯑꯩ ꯄꯣꯠ ꯑꯃꯈꯛ ꯉꯥꯏꯕꯒꯤ ꯂꯩꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯀꯨꯇꯨꯕ ꯉꯁꯤꯁꯦ ꯑꯩꯁꯨ ꯌꯥꯝ ꯆꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯀꯔꯤ ꯚꯤꯗꯤꯑꯣ ꯄꯨꯅ ꯂꯥꯛꯇꯣꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯖꯗꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯟꯅꯗꯤ ꯄ꯭ꯂꯥꯅꯤꯡꯒ ꯇꯧꯅꯕ ꯚꯤꯗꯤꯑꯣꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯀꯔꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯄ꯭ꯂꯥꯅꯤꯡꯒ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯈꯨꯗꯛꯇ ꯑꯋꯣꯏꯕꯗꯣ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯁꯤꯒ